Marup ma'am, ngasi amuk kay fine entertainment na movie mamuk puduna laksari. Movie asi thriller crime mystery the best tawduna puthoki ba Tamil movie Kolai hariba movie duni. Kolai haibagi nungi wan thokna misi ama mihad ama haibani. Karigi damak movie asi ki maming asi mihad hariba no haibasi movie asi loiba phawa skip tawbidana yenglaga mayam punna khangminarsi. Yamna interesting oiba movie amani. Crime movie sing si ayamana magi top topa unique oibi story khodimak asumak leibani. Aina pujragi wari sing asisu matam changna mayam gi damakta nungai jagani haiduna thijin homjilaba matungda wana honaduna pujragi bani asida support tawbidrabadi aisu khangdre aigi ariba subscriber singbudi hainingai leitana thagat pa phongdoksari anoba changbiragli bisinaw singnasu subscribe amamtang tawsin biramu atai dalingjan manadabasu asigumba kharadi manansi phagi tawbani wari makha chathasi movie asigi director amari writer Balaji K Kumar main lead khara palabda Binayak ki saktamda Vijay Anthony mayamna masigi Vijay hariba actor asi sakta asiga haiduna khanba miyoi kaya amasu leiri adubu mana kumba film singdi hit loida chatpani South kidi sakta nate acting de puduna chatpani mayam Lela gi saktamda Minakshi Sandhya gi saktamda Ritika Singh Aditya gi saktamda Murli Sharma Arjun Basudev ki saktamda Arjun Chidabaram Bablu ki saktamda Kishore Kumar Satish ki saktamda Siddhartha Shankar movie sigi rating na IMDb da 5.3 rating da nate movie da focus tawbiu Google user na 76% like piraba movie amani movie asi police phawbana ngamdaba case ama detective amana thijinduna killer adubu puthokadoribani investigation da boring suba tawbiganu investigate khudingi wari asi puduna nungaiba mong amada chatkadoribani thijilakpa matam asida thengnaba mioi khudingi suspect adum oigadoribani asida karamna killer asi phagadoribano habasini yamna interesting oiba movie amani loiba phawa miyang tabina bahajari aina wari selijarakpa matamda soikilan kiba wahi wata fajadaba yawrabasu mayamna ngakpiyo fare adudi mayam movie romna mai onsin minarsi movie asi yawrakpada misak ama masakti uhandana nongmai amada maru haliba doi khoide uhalakli aduga mafam amada lakli ngaihaki matungda mafam asida gari amasu lakli gari tharokliba miyo asi ngaiduna leibagi mongni gari thauduna lakliba misak aduna magi manak asida tapna tapna changsilai animak amana amage masakti karisu uhanba leitri hanadagi leremliba misak asina nongmai ama puthoraklaga em tawduna leiri asida sinna sikat tawkhiduna madrasta hapta ani ki mamangi wari khara uhalakli megala kaubi met amana security sida malai haiba khangalaga ka ama tamla changlakli aduga ka adu hangdoklaga yenglakpa matamdadi manung asidagi megala kari gumam ubadagi kana laurai security sida su changsilaktuna yengma matamdadi made angakpa haiba toire lela haiba nupi ama siduna leramle thuna security sina police ta pausu piri lela gi maramda khara hairagadi mahak aphawba model nupi amani tha taruk mamangda voice of india kauba reality show amadasu mana mana phangki ngaihaki matungda sport mafam asida police singsu yausilakle DIG jauna case asibu yengsinba lakli high profile oiba case amadi oigadori DIG na changsilaktuna Sandhya kaubi inspector asida hairai nangi maramda aphaba kaya ama tari yenglasi Binayak hariba misak asinasu proudly oina magi best student amani hainasu haikhiba lerabani hojik lelagi case asi Sandhyana paigadori aduna DIG na mana Sandhya gi maramda khara khangmana mabu thagatpasu phongdoklibani manungda mung changsilaktuna mafam asida thokliba sing asi mamutana yengsilabra Sandhyana inquiry hobada ngari sar manga gasi laksinduna halammani exact detail khudingmak postmortem gi matungda loina khangma ngamlagani DIG na mihada sigi manungda killer sina pamlibasi kari gi oiramgani magi motive asi karino mabu hingningai matamda aroi boina kananu khibano Sandhyana hojik phaugi oinadi yengma matamda huran machanglakpa oiramgadaba mali magi boyfriend Satish kauba si unakhibani sar mahakasi just Lakshmi Devi gi masunupani DIG na Sandhya sensitive oiba case amadi oigani ningthin handle to aduga amana hapta ani gi manungda ai atopa mafamda transfer tawragani asina aigi final case amadi oigadori media singnasu pukhalatringaida khangdingai mamangda case asi solve tawba ai pami Sandhyana sar aigi best to honajage DIG namu honari badu sondoraklabdi kamnauba yengu case asida Binayak su involve tawhalu thuna loisinabagi damak Sandhyana hojik magi oiriba phibam asida mana yarakadra yarakoidra haibadi khangma ngamde Binayak ki maramda khara haiba taragadi mahag yamni smart oiba detective amani case ani ki mathakta solve tawkhraba misakni mana paiba case khudingmak solve loina tawbani hiram kayada police na ngamdaba case kaya busu mana solve tawba misak amani flashback macha ama mugu halai Binayak na police sing asibu case sing maramda thijin humjin nabagi damakta police kaya amabu train tawbiri mahak police ama oidrabasu crime amagi maramda investigation amagi maramda khudingmak loina expert oiraba misak amani magi class asidasu Sandhya su yauri
DIG-na haikibada Sandhyabu recommend tawrakibadu mana hairi murder ama tawba haibasigi manungda wari amamam lei wari adugi herona killer aduni aduna wari adubu thijillu thidoglaga khangdoknabu honau killer adugi maramsing adu yengsilu asi punamaga sida killer adu soidana identify tawba ngamgani present da munglaktuna Binayak asi walai mahakki manakta Sandhya so munglakli Binayakna kamdauri Sandhyana karisu thoidokpa leite sar karigumba khara discuss tawba darkar tabadagi lakpani ai ahanba case ma phangle case asi yamna complicated amadi oigadawi high profile case amani aduna tension khara leire sarna mateng khara tawbiyo haijari hojik asi Binayakki machanupi ama lei maga loinana accident ama thokibadagi machanupi asi hospitalize tawduna gyan karisu tadana matam kuina leiribani aduna mahak matang asida karisu case asi involve tawba pamde magi nupi nasu matam mayamana mabu sauduna leiribani Sandhyana lela hariba victim asi Voice of India da mai pakraba misakamani aduna file asibu amuktangdi yengbiu hairaga Sandhya su mapana thokre Binayak su file asida yauriba photo sing asi asumag yenglakli aduga flashback macha amasu halai Binayak amadi magi machanupi asi wari sanaduna gari thawraga lakli machanupi asi gi maming asi amukawi Binayakna maithongda sawbagi mami tari badu kaidore karigumba kharadi hayudana ngasi ibani mapanda throgi basina aroiba chatpo oibasu yai maramde nang thuna college attend tawnabagi chatkhragadabani adu nai unabagi matamu phangkhidro amuna ai wari sananingbagi mut karisu leite hojikasi magi machanupi amadi magi nupina matam pumnamakta family amadi magi machanupi ki karisu matam khaidokte asuma kesingda mai onsinduna leibana machanupi amadi magi nupina hiram asigidamak sauribani Binayakna hoi ichanupi aisu khangi masi aigi ralni adubu masidi aigi thabakni aigi sinphamni asumna wari sanaduna gari tharokpa sida khanghauduna mangda gari yamana makhoigi gari asibu thomdalami ngaihaki matungda policing su yausilakle Binayakti gyan khara lakle aduga magi machanupi di gyan kari su takhidre thawrok asina maram moiraga mahak matam pumbada thamoi kaiduna sumuk leiribani present da laktuna Madras ki police station amada amugu halakle Sandhya amari makhoigi in charge Mansur Ali Khan kaubasiga wari sanari hojik thokliba case asigi matangda Sandhyana su khuding magasibu tamli adubu Mansur nadi urai marai tawduna asumak tawri mahak kesingbu thawayamna sadaba yamna selfish oiba misakamani Sandhyana sir lela haiba nupi asi CCTV amadi atopa record singdagi khangmangamle mahak thahongi mamangdagi Madras da lerekpani magi family su kari su leite adubu magi manager amadi lei mahak pukana thinabu honari Mansurna thawa sadana hairai Sandhya case asi thuna loinabagidamak ai idea man take city asida mara leiba suspect misak kaya ama marang kaina leibani adu ama hekta thiraga phagalo aduga khara phu cheraga mabu case asida hekta involve tawhallu adu oiragadi case asi su close tawre tanja asida Binayak su station asida lagli hojikti mahak case asida ma su yauna Sandhya gi mating tawgani haiduna masi ubada Sandhya yamna haraujarami thoraklaba matungda Binayakna postmortem report adi kari hairi sikiba timing asina karamba matamdano Sandhyana report aduda sar khauri metun hatkibani asidi asengba wani tunglamdagi metun hatbani numidangi pung 12 dagi 12 phawgi manungdani sarmagi met megala kauba sina ahan bu bani masigi matungda megala hariba met asida wahang hangduna leiri Binayakna nangdi manungda karamna changlibano haibadi room adugi manungdagi thong thingduna lok tawduna thambani met asina madam na ingonda duplicate ki yama paina bani haiduna pibani ayuk teng ngana lakpana magi tumma matamda disturb tawdana ba haiduna aduna isu san hanglaga changlalaga manungda sumak thapak tawbani mana su ingonda aiga puna leminana ba hairambani adubu aini yakhidabani sar Sandhyana ngarang asi lelabu naba mioi kana lakhi met asina kana su lakhi ba leite madam masi haiduna flashback macha ma uhalakli met asina yum dhalamdaida lelana kauduna hairakli magi white dress adubu iron tawnaba khangali aduga mana dress adubu lokthokpa changma matamda thong aduda yaliba show aduda magi phi asibu amuksu pali aduga dress adubu lokthokhlaba matungda iron tawba loraduna amuksu lelage manakta changsilei lela asi guli ama chaduna leiramli met asina madam guli chari badubu kari tawba yorobage lelana karisu thoidokpa leite ko khara chikpagini aingonda matam karisu leitre yamna thengle matam asi ma lakpa matam oire present mu laktuna Sandhyana ma hairi basi kanabuno met asina magi marup amani mamingna Satish kawi sin asigi matungda amuk Satish hariba misak asiga amuk unari Satish na hairi ai mabu amuktang ujaba pami adubu amuktang jengjage haiduna request kaya ama tawri Sandhyana hojikti yararoi asi bhakchang adusu postmortem idamak pukhre wahai asida Satish thawai nungaitabana tumina nonthaduna kapli aduga igolda matam kharadang pibiu haiduna nakana amada lithoktuna lela amadi Satish theknakibagi flashback ama uhalai Satish club amada magi band ga loinana perform tawduna leiri
ꯃꯍꯥꯛꯁꯨ ꯀꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯅ ꯎꯠꯂꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯕꯨ ꯂꯦꯂꯥꯅꯁꯨ ꯄꯥꯝꯖꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯇꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯂꯥꯗ ꯍꯥꯏꯔꯛꯂꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯁꯤꯇꯤ ꯑꯁꯤꯗ ꯃꯃꯤꯡ ꯀꯟꯅ ꯆꯠꯂꯛꯂꯤꯕꯁꯤ ꯃꯤꯄꯨꯡ ꯑꯌꯥꯝꯕꯅ ꯅꯪꯕꯨ ꯚꯣꯏꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯜꯕꯝ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯥꯏꯕꯗꯒꯤ ꯂꯦꯂꯥꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯁꯇꯤꯁꯀꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯖ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯑꯩꯅ ꯏꯁꯩꯁꯤꯡ ꯑꯗꯨꯒꯤ ꯁꯨꯔ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯂꯩꯇꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯁꯟꯙ꯭ꯌꯥꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯪ ꯉꯔꯥꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯇꯤꯁꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯗꯤꯅꯔ ꯑꯃ ꯂꯩꯕꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯁꯨ ꯎꯍꯜꯂꯛꯏ ꯂꯦꯂꯥꯅ ꯅꯪꯒꯤ ꯑꯦꯜꯕꯝ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ ꯁꯇꯤꯁꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯈꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯒ ꯆꯥꯅꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯍꯥꯡꯗꯨꯅ ꯆꯥꯅꯕ ꯍꯥꯏꯔꯛꯏ ꯂꯦꯂꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯔꯄꯣꯁ ꯔꯤꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯂꯦꯂꯥꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯄꯔꯄꯣꯁꯄꯨ ꯇꯧꯅꯕ꯭ꯔꯥ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯁꯟꯙ꯭ꯌꯥꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯄꯅꯣ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯊꯝꯂꯝꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯕꯅꯣ ꯁꯇꯤꯁꯅ ꯄꯨꯡ 11:35 ꯇꯥꯔꯝꯂꯒꯅꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯌꯥꯈꯤꯗꯕꯗꯒꯤ ꯀꯦꯕ ꯑꯃꯗ ꯕꯨꯛ ꯇꯧꯗꯨꯅ ꯆꯠꯄꯅꯤ ꯁꯟꯙ꯭ꯌꯥꯅ ꯂꯦꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯆꯦꯟꯖ ꯂꯩꯕ ꯎꯕ꯭ꯔꯥ ꯁꯇꯤꯁꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯁꯤꯗ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯏ ꯂꯦꯂꯥꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯗꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯒ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯁꯇꯤꯁꯅ ꯂꯦꯂꯥꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯂꯦꯂꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯂꯦꯂꯥꯅ ꯃꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯇꯤꯁ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯎꯕꯗꯒꯤ ꯈꯪꯗꯨꯅ ꯇꯧꯕꯅꯤ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯗꯨꯅ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯇꯤꯁꯅ ꯍꯥꯏꯔꯛꯂꯤ ꯁꯟꯙ꯭ꯌꯥꯅ ꯅꯪ ꯅꯠꯇꯕ ꯂꯦꯂꯥꯒꯤ ꯑꯇꯣꯞꯄ ꯄꯨꯟꯁꯤꯗ ꯈꯪꯅꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯪꯗꯕ ꯌꯥꯗꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯣꯏꯔꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯁꯇꯤꯁꯅ ꯑꯩ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯦꯂꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯑꯔꯖꯨꯟ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ ꯑꯩ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯈꯪꯕꯗꯤ ꯂꯩꯇꯦ ꯑꯔꯖꯨꯟ ꯕꯥꯁꯨꯗꯦꯕ ꯃꯍꯥꯛ ꯐꯦꯁꯟꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯤ ꯂꯦꯂꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯈꯤꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯐꯔꯦ ꯁꯇꯤꯁ ꯊꯦꯡꯛꯁ ꯐꯣꯔ ꯗ ꯀꯣꯑꯣꯄꯔꯦꯁꯟ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯁꯇꯤꯁꯅ ꯃꯦꯗꯥꯝ ꯃꯥꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯑꯃꯨꯛꯁꯨ ꯇꯧꯔꯛꯂꯤ ꯁꯟꯙ꯭ꯌꯥꯅ ꯁꯣꯔꯤ ꯁꯇꯤꯁ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯃꯅꯤ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯪꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯃꯦꯗꯥꯝ ꯃꯦꯘꯥꯂꯥꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯟꯐꯣꯔꯝ ꯇꯧꯖꯕꯅꯤ ꯃꯦꯗꯥꯝ ꯁꯟꯙ꯭ꯌꯥꯅ ꯂꯦꯂꯥꯕꯨ ꯅꯪꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯎꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ 10:30 ꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯤ ꯃꯦꯗꯥꯝ ꯃꯁꯤꯗ ꯁꯇꯤꯁꯅ ꯗꯤꯟꯅꯔ ꯂꯣꯏꯔꯗꯨꯅ ꯊꯤꯟꯕ ꯂꯥꯛꯄꯗꯨ ꯑꯃꯨꯛꯁꯨꯎꯍꯜꯂꯛꯂꯤ ꯑꯗꯨꯒ ꯁꯇꯤꯁꯅ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯆꯠꯈꯤꯕꯅꯤ ꯁꯇꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯁꯣꯔꯨꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯣ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯄꯤꯔꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯂꯥꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯁꯇꯤꯁꯅ ꯍꯥꯟꯅꯒꯨꯝꯅ ꯍꯪꯈꯤꯕꯗꯨꯃꯛ ꯇꯧꯔꯤ ꯁꯇꯤꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ ꯁꯟꯙ꯭ꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯑꯩ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯃꯦꯗꯥꯝ ꯑꯩꯒꯤꯁꯤ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯅꯠꯇꯦ ꯃꯥꯔꯨꯗꯨ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯒꯤ ꯁꯤ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯟꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤꯕ ꯂꯩꯇꯦ ꯃꯦꯗꯥꯝ ꯁꯟꯙ꯭ꯌꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯨꯔꯛꯇ ꯃꯥꯡꯈ꯭ꯔꯦ ꯁꯤꯔꯥ ꯑꯗꯨꯅꯤ ꯃꯦꯗꯥꯝ ꯑꯩꯁꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤꯕꯁꯤ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯥꯀꯟ ꯑꯃꯗ ꯗꯣꯔ ꯑꯃ ꯂꯩꯔꯤꯕꯁꯤ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯦꯃꯥꯔꯖꯦꯟꯁꯤꯒꯤ ꯊꯣꯡꯅꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯈꯛꯇꯃꯛ ꯍꯥꯡꯕ ꯌꯥꯕ ꯊꯣꯡꯅꯤ ꯃꯄꯥꯟꯗꯒꯤ ꯍꯥꯡꯕ ꯌꯥꯕ ꯊꯣꯡ ꯑꯃ ꯅꯠꯇꯦ ꯃꯅꯨꯡꯗꯒꯤ ꯍꯥꯡꯕ ꯇꯥꯔꯒꯁꯨ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯤꯅꯥꯌꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯥꯔꯨꯗꯨ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤना ꯁꯤꯞ ꯇꯧꯕ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯎꯅꯔꯤ ꯕꯤꯅꯥꯌꯛꯅ ꯃꯔꯗꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥ ꯐꯥꯎꯕ ꯗ꯭ꯌꯨꯇꯤ ꯇꯧꯕꯅꯣ ꯃꯥꯔꯨꯗꯨꯅ ꯁꯥꯔ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯅꯤ ꯕꯤꯅꯥꯌꯛꯅ ꯚꯤꯖꯤꯇꯔ ꯔꯦꯖꯤꯁꯇꯥꯔ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄꯨꯡ 9:30ꯗ ꯃꯦꯅꯦꯖꯔ ꯀꯧꯕ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤ ꯀꯅꯥꯕꯨꯅꯣ ꯃꯥꯔꯨꯗꯨꯅ ꯃꯃꯤꯡꯗꯤ ꯑꯩꯁꯨ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯁꯥꯔ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯦꯗꯥꯝ ꯂꯦꯂꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯃꯃꯥꯡꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯁꯝ ꯈꯔ ꯁꯥꯡꯕ ꯀꯣꯏ ꯈꯔ ꯆꯨꯈꯥꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩ ꯍꯥꯟꯅ ꯃꯦꯗꯥꯝ ꯁꯟꯙ꯭ꯌꯥꯗꯁꯨ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ
ꯕꯤꯅꯥꯌꯛꯅ ꯑꯩꯉꯣꯟꯗꯁꯨ ꯍꯧꯕꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯝꯃꯨ ꯃꯥꯔꯨꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯔ ꯂꯦꯂꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯪꯂꯝꯕꯅꯤ ꯁꯥꯔ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯃꯨꯛ ꯎꯍꯜꯂꯛꯏ ꯃꯥꯔꯨꯗꯨꯅ ꯃꯍꯥꯛꯇꯤ ꯂꯩꯇꯦ ꯁꯥꯔ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯅ ꯑꯦꯄꯥꯔꯠꯃꯦꯟ ꯄꯨꯝꯕ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯦꯂꯥꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯕ꯭ꯂꯨ ꯀꯧꯏ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯂꯥꯒꯤ ꯃꯦꯅꯦꯖꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯦꯂꯥ ꯑꯁꯤ ꯑꯣꯔꯐꯥꯅꯦꯖ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯛꯄ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯕꯕ꯭ꯂꯨꯒꯤ ꯃꯃꯥꯅ ꯂꯦꯂꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯂꯦꯂꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯃꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯊꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯡꯗꯣꯔꯛꯀꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯪꯂꯨꯔꯒ ꯂꯦꯂꯥ ꯂꯩꯇꯕꯅ ꯑꯃꯨꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯑꯗꯨꯅꯤ ꯁꯥꯔ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯕꯤꯅꯥꯌꯛꯅ ꯃꯐꯝ ꯑꯁꯤꯗ CCTV ꯑꯃꯈꯛ ꯍꯥꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯔꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯕꯤꯅꯥꯌꯛꯅ ꯁꯟꯙ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯊꯤꯖꯤꯟꯕ ꯍꯧꯔꯕ꯭ꯔꯥ ꯁꯟꯙ꯭ꯌꯥꯅ ꯍꯣꯏ ꯁꯥꯔ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇꯦ CCTV ꯐꯨꯇꯦꯖꯁꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ ꯑꯗꯨꯅ ꯁꯥꯏꯕꯔ ꯌꯨꯅꯤꯠꯅ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯑꯃꯨꯛ ꯁꯥꯔ ꯃꯦꯒꯥꯂꯥ ꯍꯥꯏꯔꯤꯕ ꯃꯦꯠ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯑꯁꯤꯗꯒꯤ ꯕꯤꯅꯥꯌꯛ ꯑꯦꯃꯥꯔꯖꯦꯟꯁꯤ ꯗꯣꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯊꯣꯡ ꯑꯁꯤ ꯃꯥꯅ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯔꯤꯡ ꯑꯗꯨ ꯑꯦꯂꯥꯝ ꯑꯃꯒꯨꯝꯅ ꯈꯤꯡꯂꯛꯏ ꯕꯤꯅꯥꯌꯛꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯦꯒꯥꯂꯥ ꯍꯥꯏꯔꯤꯕ ꯃꯦꯠ ꯑꯁꯤꯕు ꯎꯅꯅꯕ ꯁꯤꯟꯅꯕ ꯍꯥꯏꯔꯛꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯒꯥꯂꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯇꯤꯁꯅ ꯂꯦꯂꯥꯕꯨ ꯗꯤꯅꯔꯒꯤꯗꯃꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯦꯅꯦꯖꯔꯅꯤ ꯍꯥꯏꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯕꯅꯤ ꯃꯥꯔꯤꯃꯨꯊꯨ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯒꯤ ꯃꯥꯒꯤ ꯁꯤꯞ ꯇꯥꯕ ꯃꯇꯝꯗ ꯁꯇꯤꯁ ꯑꯃꯗꯤ ꯂꯦꯂꯥ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯍꯜꯂꯛꯈꯤꯕꯅꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯇꯤꯁ ꯑꯁꯤ ꯇꯦꯛꯁꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯂꯦꯂꯥꯅ ꯂꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯦꯂꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅꯗꯤ ꯃꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯃꯗꯤ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯀꯅꯥꯅꯁꯨ ꯎꯍꯧꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯂꯥꯒꯤ ꯀꯥꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯟꯙ꯭ꯌꯥ ꯃꯁꯤꯗ ꯅꯪꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩ ꯁꯟꯙ꯭ꯌꯥꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤ ꯁꯥꯔ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯣꯀꯔ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯣꯠ ꯑꯗꯨ ꯃꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯥ ꯑꯃ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯂꯧꯊꯣꯛꯈꯤꯕ ꯂꯩꯇꯦ ꯕꯤꯅꯥꯌꯛꯅ ꯂꯣꯀꯔ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯣ ꯁꯤꯖꯤꯟꯅꯔꯒ ꯂꯣꯀꯔ ꯑꯁꯤꯕꯨ ꯍꯥꯡꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯑꯣꯏ ꯑꯅꯤꯅꯤ ꯑꯃꯅ ꯍꯨꯔꯥꯟꯕꯅꯤ ꯀꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯥ ꯑꯁꯤꯗ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯣꯔꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯈꯥꯏꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯤꯁꯛ ꯑꯃꯅ ꯇꯧꯒꯦ ꯌꯥꯎꯅ ꯆꯈꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯦꯝ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯥꯞꯅ ꯇꯥꯔꯣꯏ ꯁꯟꯙ꯭ꯌꯥꯅ ꯂꯦꯝ ꯑꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯂꯦꯝ ꯑꯁꯤ ꯑꯥꯏꯔꯟꯒꯤꯅꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯄꯥꯏꯗꯨꯅ ꯂꯪꯕ ꯉꯝꯂꯣꯏ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯥꯒꯅꯤ ꯕꯤꯅꯥꯌꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯦꯠ ꯑꯞ ꯇꯧꯗꯨꯅ ꯀꯤꯂꯔ ꯑꯗꯨꯅ ꯑꯩꯈꯣꯏꯕु ꯔꯣꯡ ꯗꯥꯏꯔꯦꯛꯁꯟ ꯑꯃꯗ ꯅꯥꯊꯩꯗꯨꯅ ꯄꯨꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯎꯄꯨ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯊꯦꯡꯗꯦ ꯃꯔꯝꯗꯤ ꯊꯣꯡ ꯑꯁꯤꯒꯤ ꯁꯣ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯀꯤꯂꯔ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯥꯏꯕꯗ ꯂꯦꯂꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯍꯩ ꯑꯃꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ ꯑꯅꯤꯅꯤ ꯂꯩꯔꯤꯕ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯀꯤꯂꯔꯅꯤ ꯑꯗꯨꯒ ꯑꯃꯅ ꯋꯤꯠꯅꯦꯁ ꯀꯤꯂꯔ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯨ ꯂꯣꯛ ꯂꯩꯕꯅ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯥꯔ ꯑꯩ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯕꯤꯅꯥꯌꯛꯅ ꯀꯤꯂꯔ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯐ꯭ꯔꯤꯖ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯀ꯭ꯌꯨꯕ ꯑꯃꯗꯤ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯅꯣꯠ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯁꯟꯙ꯭ꯌꯥ ꯂꯣꯀꯔ ꯑꯗꯨꯗ ꯇꯥꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯗꯨ ꯊꯨꯅ ꯊꯤꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ ꯍꯥꯟꯅꯗꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯤꯁꯇ ꯌꯥꯎꯔꯝꯕ ꯃꯤꯁꯛ ꯑꯣꯏꯔꯒꯗꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯒꯥꯂꯥ ꯑꯁꯤ ꯕꯤꯅꯥꯌꯛꯅ ꯀꯧꯈꯤꯕꯗꯒꯤ ꯃꯥꯒ ꯎꯅꯕ ꯑꯃꯨꯛꯁꯨ ꯂꯥꯛꯂꯤ ꯕꯤꯅꯥꯌꯛꯅ ꯉꯔꯥꯡ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯦꯒꯥꯂꯥꯅ ꯀꯅꯥꯁꯨ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯑꯩ ꯑꯃꯗꯤ ꯃꯦꯗꯥꯝ ꯈꯛꯇꯅꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯀꯥꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯆꯦꯛꯁꯨ ꯂꯣꯏꯅ ꯇꯧꯖꯔꯝꯕꯅꯤ ꯕꯤꯅꯥꯌꯛꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯧ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯁꯥꯅꯤꯜ ꯐꯪꯈꯤꯕ ꯑꯃꯗꯤ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯅꯪꯅ ꯆꯦꯛ ꯇꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯇꯧꯖꯩ ꯃꯅꯨꯡꯁꯤꯗꯒꯤ ꯑꯩꯅ ꯗ꯭ꯔꯦꯁꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯗꯥꯝꯒꯤꯗꯃꯛ ꯑꯥꯏꯔꯟ ꯇꯧꯈꯤꯕꯅꯤ ꯕꯤꯅꯥꯌꯛꯅ ꯑꯗꯨꯗꯤ ꯎꯄꯨ ꯑꯁꯤꯒꯤ ꯁꯣꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯨꯡꯗ ꯁꯨꯃꯛ ꯍꯥꯞꯂꯒ ꯊꯝꯕ꯭ꯔꯥ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎ ꯉꯔꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯁꯣ ꯂꯣꯜꯂꯒ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯦꯒꯥꯂꯥꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯩꯅ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯄꯒꯤ ꯆꯪꯕ ꯃꯇꯝꯗꯁꯨ ꯁꯣ ꯑꯗꯨꯅ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯨ ꯄꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯕꯕ꯭ꯂꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄꯗ ꯃꯦꯒꯥꯂꯥꯅ ꯃꯥꯗꯤ ꯈꯪꯉꯤ ꯁꯥꯔ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯃꯃꯥꯡꯗꯁꯨ ꯑꯁꯤꯗ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯠꯈꯤꯕꯅꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯃꯨꯛ ꯎꯍꯜꯂꯛꯂꯤ ꯂꯦꯂꯥꯅ ꯕꯕ꯭ꯂꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤ
ꯇꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯦꯘꯥꯂꯥꯕꯨꯁꯨ ꯑꯃꯨꯛ ꯂꯛꯅꯔꯝꯃꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯍꯨꯏꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯃꯦꯘꯥꯂꯥꯅ ꯁꯥꯔ ꯕꯤꯅꯣꯗ ꯀꯧꯕ ꯑꯉꯥꯡ ꯑꯃꯒꯤꯅꯤ ꯃꯦꯗꯥꯝꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩꯕꯅꯤ ꯊꯥꯡꯅꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯐ꯭ꯂꯦꯠꯇ ꯃꯍꯥꯛ ꯂꯩꯕꯅꯤ ꯁꯥꯔ ꯁꯟꯙ꯭ꯌꯥꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯗꯤ ꯍꯧꯔꯕ꯭ꯔꯥ ꯁꯟꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯧꯗ꯭ꯔꯤ ꯁꯥꯔ ꯃꯥꯗꯤ ꯃꯔꯨ ꯑꯣꯏꯕ ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯑꯣꯏꯗꯕꯅ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯕꯥꯁꯨꯗꯦꯕ ꯑꯃꯗꯤ ꯂꯦꯂꯥꯒ ꯊꯦꯡꯅꯈꯤꯕꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ ꯃꯁꯤꯗ ꯂꯦꯂꯥꯕꯨ ꯗꯤꯖꯥꯏꯅꯔ ꯑꯃꯅ ꯃꯥꯒꯤ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯇꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯦꯂꯥꯅ ꯇꯧꯔꯤꯕꯁꯤ ꯌꯥꯗꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯅꯪ ꯍꯥꯏꯗꯨꯅ ꯆꯩꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯔꯖꯨꯟ ꯑꯁꯤꯅ ꯐꯣꯇꯣ ꯅꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯕꯣꯝꯕꯦꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯦꯂꯥꯒꯤ ꯐꯣꯇꯣ ꯁꯨꯠ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯔꯖꯨꯟꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯦ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯔꯖꯨꯟ ꯑꯃꯗꯤ ꯂꯦꯂꯥ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯈꯪꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃദ്ꯔꯥꯁꯇ ꯑꯔꯖꯨꯟꯅ ꯂꯦꯂꯥꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯔꯝꯃꯤ ꯑꯍꯥꯟꯕꯗ ꯃꯥꯁꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯥꯏꯟ ꯑꯁꯤ ꯇꯣꯇꯦꯂꯤ ꯆꯦꯟꯖ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯏꯁꯩ ꯁꯛꯂꯝꯕꯗꯒꯤ ꯐꯦꯁꯟꯒꯤ ꯂꯣꯝꯗ ꯆꯪꯂꯛꯂꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯅꯥꯌꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯑꯔꯖꯨꯟꯒ ꯎꯅꯕ ꯂꯥꯛꯂꯤ ꯃꯅꯨꯡ ꯑꯁꯤꯗꯅ ꯑꯔꯖꯨꯟꯅ ꯃꯣꯗꯦꯜ ꯑꯃꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯅ ꯏꯁꯧ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯁꯥꯎꯅ ꯆꯩꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯣꯗꯦꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯔꯖꯨꯟ ꯑꯁꯤ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯃꯤꯁꯛꯅꯣ ꯍꯪꯂꯤ ꯃꯣꯗꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ ꯑꯃꯅꯤ ꯄ꯭ꯔꯣꯃꯤꯂꯥ ꯀꯧꯕꯤ ꯃꯣꯗꯦꯜ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯁꯤ ꯃꯥꯅ ꯐꯨꯕꯒꯤ ꯇꯧꯔꯤꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯑꯔꯖꯨꯟꯕꯨ ꯀꯤꯕꯗꯒꯤ ꯇꯧꯈꯤꯗꯕꯅꯤ ꯃꯤꯄꯨꯡ ꯑꯌꯥꯝꯕꯅ ꯑꯔꯖꯨꯟꯕꯨ ꯂꯣꯏꯅ ꯀꯤꯅꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯡ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯁꯦꯜꯐꯤꯁ ꯌꯥꯝꯅ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯦꯂꯥꯅꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯒ 3 daysꯀꯤ ꯃꯃꯥꯡꯗ ꯂꯦꯂꯥꯅ ꯃꯥꯕꯨ ꯁꯤꯡꯅꯕ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯐ꯭ꯂꯥꯁꯕꯦꯛ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯑꯔꯖꯨꯟ ꯑꯁꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯂꯥ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗ꯭ꯔꯤ ꯂꯦꯂꯥꯅ ꯃꯥ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯗꯕꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯂꯦꯂꯥꯅ ꯇꯧꯔꯤꯕꯁꯤ ꯄ꯭ꯔꯣꯃꯤꯂꯥ ꯍꯥꯏꯔꯤꯕ ꯃꯣꯗꯦꯜ ꯑꯁꯤꯕꯨ ꯐꯨꯔꯨꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯀꯌా ꯑꯃ ꯇꯧꯔꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯔꯖꯨꯟꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯅꯥꯌꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯑꯔꯖꯨꯟꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯟꯙ꯭ꯌꯥꯅ ꯅꯪꯒꯤ ꯈꯨꯠ ꯑꯗꯨꯗꯤ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯑꯔꯖꯨꯟꯅ ꯈꯣꯡꯐꯝ ꯑꯃ ꯆꯥꯍꯧꯗꯕꯅ ꯇꯨꯁꯤꯟꯈꯤꯕꯗꯒꯤ ꯁꯣꯛꯄꯅꯤ ꯁꯟꯙ꯭ꯌꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯦꯂꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯇꯧꯁꯤꯔꯥ ꯑꯔꯖꯨꯟꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯥꯖꯗꯦ ꯃꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯁꯟꯙ꯭ꯌꯥꯅ 3 daysꯀꯤ ꯃꯃꯥꯡꯗ ꯅꯪ ꯑꯃꯗꯤ ꯂꯦꯂꯥ ꯄ꯭ꯔꯣꯃꯤꯂꯥ ꯀꯧꯕꯤ ꯃꯣꯗꯦꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯍꯥꯏꯅ ꯇꯥꯏ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯔꯖꯨꯟꯅ ꯁꯨꯞꯅꯇꯒꯤ ꯑꯥꯔꯒꯨꯃꯦꯟ ꯈꯔ ꯇꯧꯅꯈꯤꯕꯅꯤ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯂꯦꯂꯥ ꯁꯤꯈꯤꯕꯗꯨꯒ ꯑꯩꯒꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯑꯁꯦꯡꯕꯗꯤ ꯄ꯭ꯔꯣꯃꯤꯂꯥ ꯑꯁꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯅꯤ ꯃꯥꯅ ꯑꯩꯕꯨ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯣꯃꯤꯂꯥꯅ ꯗ꯭ꯔꯒ ꯍꯦꯟꯖꯤꯟꯅ ꯆꯥꯔꯤꯕ ꯑꯁꯤꯕꯨ ꯑꯔꯖꯨꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯔꯖꯨꯟꯅ ꯊꯦꯝꯂꯤꯕꯁꯤ ꯀꯔꯤꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯥꯕꯨ ꯊꯤꯡꯕꯒꯤꯗꯃꯛ ꯆꯠꯀꯦ ꯇꯧꯔꯛꯏ ꯃꯥꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯊꯣꯡ ꯑꯁꯤꯅ ꯆꯞꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯖꯨꯟꯅ ꯊꯣꯡꯅ ꯆꯞꯂꯤꯕꯗꯨꯕు ꯏꯟꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯃꯤꯂꯥ ꯑꯁꯤ ꯇꯦꯕꯜꯗ ꯁꯨꯖꯤꯟꯗꯨꯅ ꯁꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯩꯅ ꯃꯥꯕꯨ ꯐꯨꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯕꯤꯅꯥꯌꯛꯅ ꯂꯦꯂꯥ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯔꯖꯨꯟꯅ ꯑꯁꯤꯗ ꯂꯩ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯃꯣꯗꯦꯂꯤꯡ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯅꯥꯌꯛꯅ ꯑꯔꯖꯨꯟꯅ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯎꯍꯜꯂꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡ 10:59 ꯆꯠꯄ ꯃꯇꯝꯗ ꯂꯦꯂꯥꯅ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯁꯨ ꯄꯥꯔꯒ ꯇꯥꯍꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯗ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯅꯤ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯁꯥꯏꯠ ꯗꯣꯔ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯗꯨꯗꯒꯤ ꯆꯪꯂꯛꯅꯕ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯏꯕꯥꯏꯅꯤ ꯈꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯂꯤꯕꯅꯤ ꯈꯜꯂꯨꯕꯅꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯥꯏꯠ ꯗꯣꯔ ꯑꯗꯨꯁꯨ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯅꯪ ꯃꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅോ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯏꯠ ꯗꯣꯔ ꯑꯗꯨꯗꯒꯤ ꯂꯥꯛꯅꯕ ꯈꯛ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟꯁꯨ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯄꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯃꯤꯁꯛ ꯑꯃꯒꯤ ꯃꯈꯣꯜꯗꯤ ꯇꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯑꯃ ꯆꯝꯈꯠꯇꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯁ ꯑꯃ ꯊꯝꯂꯒ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯕꯤꯅꯥꯌꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯁꯟꯙ꯭ꯌꯥꯅ ꯁꯥꯔ ꯐꯣꯟꯗꯤ ꯄꯥꯏꯔꯛꯄ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯥꯀꯟꯗꯒꯤ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯕꯤꯅꯥꯌꯛꯅ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯣꯛ ꯌꯥꯎꯗꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯗꯚꯥꯟꯇꯦꯖ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ꯫ ꯃꯥꯁꯨ ꯂꯦꯂꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯁꯟꯙ꯭ꯌꯥꯅ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯥꯔ? ꯁꯥꯏꯠ ꯗꯣꯔ ꯑꯁꯤꯗꯤ ꯍꯥꯡꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ, ꯍꯥꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯑꯦꯂꯥꯝ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯅꯥꯌꯛꯅ ꯑꯦꯂꯥꯝ ꯑꯗꯨ ꯈꯣꯡꯍꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯔꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯉꯥꯛꯂꯒ ꯊꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯈꯣꯡꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯕꯨ ꯆꯪꯂꯛꯅꯕꯒꯤꯗꯃꯛ ꯂꯦꯂꯥꯅ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯪꯂꯛꯀꯗꯧꯔꯤꯕ ꯃꯤ ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯁꯟꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯁꯥꯔ, ꯃꯍꯥꯛ ꯑꯁꯤ ꯑꯅꯤꯁꯨꯕ ꯁꯁꯄꯦꯛ ꯑꯗꯨꯔꯥ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯂꯤꯕꯁꯤ? ꯕꯤꯅꯥꯌꯛꯅ ꯅꯠꯇꯦ, ꯃꯍꯥꯛ ꯑꯍꯨꯝꯁꯨꯕꯅꯤ꯫ ꯁꯟꯙ꯭ꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ ꯁꯥꯔ, ꯑꯩ ꯁꯦꯡꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯂꯦ꯫ ꯕꯤꯅꯥꯌꯛꯅ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯀꯤꯞ ꯇꯧꯗꯨꯅ ꯆꯠꯄꯤꯒꯅꯨ꯫ ꯕꯤꯅꯥꯌꯛꯅ ꯍꯥꯏꯕꯒꯨꯝꯅ ꯀꯦꯁ ꯑꯃꯗꯤ ꯃꯨꯚꯤ ꯑꯁꯤ ꯏꯟꯗꯤꯡꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤꯗ ꯐꯖꯗꯦ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯄꯨꯁꯇ ꯂꯩꯔꯝꯂꯤꯕ ꯑꯔꯖꯨꯟ ꯑꯁꯤ ꯄ꯭ꯂꯦ ꯇꯧꯔꯗꯨꯅ, ꯐꯔꯦ ꯑꯔꯖꯨꯟ, ꯊꯦꯡꯛ ꯌꯨ, ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯀꯦ ꯈꯜꯂꯒꯗꯤ ꯏꯟꯐꯣꯔꯝ ꯍꯥꯟꯅ ꯇꯧꯕꯤꯔꯛꯎ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯤꯅꯣꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯅꯣꯗꯀꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯦꯂꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯅꯤ꯫ ꯃꯥꯕꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯀꯦ ꯇꯧꯕꯗꯒꯤ ꯂꯦꯂꯥꯅ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯕꯤꯅꯣꯗꯀ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯌꯥꯔ ꯇꯧꯅꯗꯨꯅ ꯂꯣꯏꯅꯕꯅꯤ꯫ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯕꯤꯅꯣꯗꯅ ꯂꯦꯂꯥ ꯑꯁꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯅꯤ, ꯁꯟꯙ꯭ꯌꯥꯅ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤꯕꯗꯤ ꯂꯩ? ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯕꯤꯅꯣꯗꯅ ꯍꯪꯂꯛꯂꯤ꯫ ꯑꯩꯗ ꯅꯠꯇ꯭ꯔꯒ ꯁꯇꯤꯁꯂꯥ ꯅꯪꯅ ꯏꯟꯇꯔꯦꯁ ꯂꯩꯔꯤꯕꯁꯤ? ꯁꯟꯙ꯭ꯌꯥꯅ ꯁꯇꯤꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯑꯦꯜꯕꯝ ꯑꯃꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ, ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯑꯗꯨꯒ ꯁꯇꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯒꯤ ꯃꯇꯥꯡꯗ, ꯁꯇꯤꯁ ꯑꯁꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇ ꯅꯞꯂꯤꯕ ꯁ꯭ꯇꯤꯀꯔ ꯑꯗꯨꯕꯨ ꯎꯍꯜꯂꯤ꯫ ꯁꯇꯤꯁ ꯁ꯭ꯇꯤꯀꯔꯁꯤ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯤ꯫ ꯈꯨꯠꯅ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁ ꯑꯗꯨꯁꯨ ꯆꯞꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯤ, ꯑꯗꯨꯒ ꯖꯥꯃꯤꯅꯤ ꯖꯥꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯎꯕꯗ ꯂꯦꯂꯥ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯖꯥꯃꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯈꯤꯕꯗꯤ ꯂꯩ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯀꯔꯤꯁꯨ ꯀꯤꯗꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯎ꯫ ꯃꯁꯤꯅ ꯂꯦꯂꯥꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯨꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯊꯤꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯕꯤꯅꯣꯗꯅ ꯂꯦꯂꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯆꯪꯂꯛꯂꯤ꯫ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯂꯝꯗꯗꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤ꯫ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯀꯌꯥ ꯑꯃ ꯈꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯕꯤꯅꯥꯌꯛꯅꯁꯨ ꯀꯥ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯐꯤ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯕꯤꯅꯣꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁ꯭ꯀꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯃ ꯎꯍꯜꯂꯛꯏ꯫ ꯕꯤꯅꯥꯌꯛꯅ ꯁꯟꯙ꯭ꯌꯥ, ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯊꯤꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯂꯦꯂꯥ ꯑꯁꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯎꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯑꯗꯤꯇ꯭ꯌ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯑꯗꯤꯇ꯭ꯌꯅ ꯃꯥꯅ ꯎꯠꯂꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯣꯝꯕꯦ ꯑꯁꯤꯗ ꯑꯩꯒꯤ ꯃꯣꯗꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃ ꯂꯩ, ꯅꯪ ꯃꯣꯗꯦꯂꯤꯡꯗꯗꯤ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ? ꯂꯦꯂꯥꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯃꯔꯨ ꯑꯣꯏꯅ ꯑꯩ ꯕꯣꯝꯕꯦꯗ ꯏꯁꯩ ꯑꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯤꯇ꯭ꯌꯅ ꯏꯁꯩꯒꯤ ꯃꯊꯛꯇ ꯅꯪꯅ ꯃꯣꯗꯦꯂꯤꯡꯒꯤ ꯃꯔꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯒꯗꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯍꯦꯟꯒꯠꯀꯅꯤ꯫ ꯑꯗꯤꯇ꯭ꯌꯅ ꯃꯥꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒꯤ ꯀꯥꯔꯗ ꯑꯃꯃꯨꯛ ꯄꯤꯔꯒ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯃꯁꯤꯗ ꯀꯟꯇꯦꯛ ꯇꯧꯔꯛꯎ, ꯅꯪꯕꯨ ꯁꯣꯏꯗꯅ ꯁ꯭ꯇꯥꯔ ꯑꯃꯗꯤ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯤꯇ꯭ꯌꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯆꯣꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯍꯜꯂꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯤꯇ꯭ꯌꯅ ꯄꯤꯔꯝꯂꯤꯕ ꯀꯥꯔꯗ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯣꯗꯦꯂꯤꯡ ꯑꯦꯖꯦꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛ ꯊꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯂꯛꯄꯗꯧꯅ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯑꯣꯅꯔꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯂꯥ ꯑꯣꯅꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯒꯤ ꯑꯁꯨꯝ ꯃꯍꯥꯛ ꯃꯣꯗꯦꯜꯒꯤ ꯂꯝꯗ ꯃꯃꯤꯡ ꯆꯠꯄ ꯃꯣꯗꯦꯂꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯛꯂꯦ꯫ ꯑꯃꯨꯛꯇ ꯍꯥꯟꯅ ꯐꯪꯗꯕ ꯄꯩꯁꯥ ꯆꯦꯛ ꯃꯅꯥ ꯑꯃꯗ ꯐꯪꯕ ꯉꯝꯂꯦ꯫ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥ ꯑꯃꯗꯁꯨ ꯃꯥꯒꯤ ꯐꯣꯇꯣ ꯉꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯣꯗꯦꯂꯤꯡ ꯑꯃ ꯆꯠꯄꯒꯤꯗꯃꯛ ꯑꯗꯤꯇ꯭ꯌꯅ ꯃꯍꯥꯛꯄු ꯀꯟꯇ꯭ꯔꯦꯛ ꯑꯃꯕꯨ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯇꯦꯜ ꯑꯃꯗ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯗꯤꯇ꯭ꯌ ꯑꯁꯤ ꯑꯣꯅꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯤꯇ꯭ꯌ ꯑꯁꯤ ꯃꯑꯣꯡ ꯑꯃꯗ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯟ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯂꯦꯂꯥꯅ ꯕꯦꯁ ꯇꯥꯔꯦ, ꯀꯟꯇ꯭ꯔꯦꯛ ꯑꯁꯤꯁꯨ ꯃꯥꯅ ꯁꯥꯏꯟ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯂꯥꯗꯤ ꯁꯥꯏꯟ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯦꯂꯥꯗ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯂꯦꯂꯥ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯒꯗꯕ ꯃꯇꯝꯅꯤ, ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯉꯥꯎꯕꯤ ꯑꯁꯤꯕꯨ ꯁꯤꯌꯥꯔ ꯇꯧꯔꯛꯏ꯫ ꯂꯦꯂꯥꯅ ꯑꯩ ꯃꯗꯨ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯑꯗꯤꯇ꯭ꯌꯅ ꯑꯗꯨꯕꯨ ꯑꯩꯅ ꯄꯔꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯃꯗꯤ ꯐꯤꯒꯔꯗ ꯀꯔꯤꯁꯨ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯦꯂꯥ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯗꯨꯅ ꯄꯥꯏꯈꯠꯂꯤ꯫
ꯃꯁꯤꯗ ꯑꯗꯤꯇ꯭ꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯂꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝ ꯁꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯂꯦꯂꯥꯒꯤ ꯃꯈꯨꯠꯀ ꯀꯣꯟꯅꯅ ꯕꯣꯇꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯡꯗꯣꯛꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯅꯍꯥꯛ ꯑꯆꯧꯕ ꯁ꯭ꯇꯥꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯃꯤꯁꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯦꯂꯥꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯃꯥꯒ ꯅꯨꯃꯤꯠ ꯑꯁꯤꯃ ꯄꯨꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯂꯦꯂꯥꯅ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩꯔꯤ ꯃꯥꯅ ꯑꯆꯧꯕ ꯊꯕꯛ ꯑꯃꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯇꯥꯔꯤ ꯏꯆꯝ ꯆꯝꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯁꯩ ꯇꯧꯔꯝꯕꯗꯨꯁꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯣꯗꯦꯜꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯡꯆꯠ ꯇꯥꯟꯕ ꯇꯥꯔꯤ ꯃꯄꯥꯟꯗꯅ ꯉꯁꯤꯗꯤ ꯑꯗꯤꯇ꯭ꯌ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯃꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯖꯕ ꯀꯌꯥ ꯐꯥꯎꯖꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯤ ꯌꯨ ꯑꯥꯔ ꯑꯦ ꯁꯁ ꯑꯦ ꯂꯛꯀꯤ ꯐꯦꯂꯣ ꯃꯣꯟꯗꯥꯗꯤ ꯑꯅꯩꯕꯤꯅꯤ ꯃꯥꯅ ꯁꯥꯒꯠꯂꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯄꯥꯏꯗ꯭ꯔꯦ ꯑꯁꯤꯗꯒꯤ ꯂꯦꯂꯥ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯁꯥꯒꯤ ꯖꯠꯇꯤ ꯄꯤꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯁꯔꯨꯝꯗꯒꯤ ꯃꯄꯥꯟꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ ꯑꯗꯤꯁꯨ ꯃꯄꯥꯟꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯂꯦꯂꯥꯅ ꯑꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯄꯥꯝꯗꯦ ꯅꯪꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯦꯂꯥ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯥꯔꯗꯤꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯅꯥꯌꯛꯅ ꯁꯁꯄꯦꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯕꯂꯥꯔꯥꯝ ꯀꯧꯕ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯅꯥꯌꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯁꯁꯄꯦꯛꯁꯤꯡ ꯑꯁꯤꯁꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯃꯁꯤꯗ ꯕꯤꯅꯣꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯕꯤꯅꯥꯌꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃꯗꯒꯤ ꯌꯦꯡꯕꯒꯤ ꯃꯃꯤꯁꯨ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯖꯥꯃꯤꯅꯤ ꯍꯥꯏꯅ ꯃꯤꯁꯛ ꯑꯃ ꯍꯥꯏꯈꯤꯕꯗꯨ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯈꯪꯗꯣꯛꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯂꯤ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤ ꯁꯁꯄꯦꯛ ꯀꯌా ꯑꯃ ꯊꯣꯔꯛꯂꯤ ꯑꯍꯥꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯒ ꯃꯦꯒꯥꯂꯥ ꯍꯥꯏꯔꯤꯕ ꯃꯦꯠ ꯑꯁꯤꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯌꯨꯝꯗ ꯑꯁꯨꯃꯛ ꯂꯩꯕꯅꯤ ꯂꯦꯂꯥꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯒ ꯕꯤꯅꯣꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯂꯦꯂꯥ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯤ ꯕꯤꯅꯥꯌꯛꯅ ꯀꯥꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯅꯨꯄꯤꯒꯤ ꯃꯅꯨꯡꯒꯤ ꯐꯤ ꯀꯌꯥ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯊꯤꯒꯠꯂꯨꯕ ꯌꯦꯡꯂꯨꯕ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯔꯤ ꯑꯁꯨꯃꯛ ꯂꯩꯍꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯅ ꯑꯁꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯁꯨꯃꯛ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯁꯁꯄꯦꯛ ꯃꯌꯥꯝ ꯑꯁꯤꯗ ꯀꯤꯂꯔꯁꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯦꯂꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯑꯇꯣꯞꯄ ꯀꯤꯂꯔ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯅꯥꯌꯛ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯕꯂꯥꯔꯥꯝ ꯄꯨꯂꯤꯁ ꯔꯦꯀꯣꯔꯗꯀꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯖꯥꯃꯤꯅꯤꯒꯤ ꯀꯦꯁ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯌꯥꯃꯤꯅꯤ ꯀꯧꯕꯤ ꯑꯃꯠꯇꯒꯤ ꯐꯥꯏꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯆꯦꯛ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯖꯦꯟ ꯔꯦꯀꯣꯔꯗꯇ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯑꯔꯖꯨꯟ ꯃꯁꯥꯖ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯂꯦꯂꯥꯕꯨ ꯍꯥꯠꯄꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯇꯤꯡꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯗꯤꯜ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯑꯩ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯎ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤꯁꯨ ꯀꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯃꯆꯥ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯃꯥꯅ ꯂꯦꯂꯥꯕꯨ ꯍꯥꯠꯄ ꯈꯪꯉꯤ ꯍꯥꯏꯔꯛꯂꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯦꯂꯥꯕꯨ ꯑꯔꯖꯨꯟꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯅꯥꯌꯛꯅ ꯁꯟꯙ꯭ꯌꯥꯗ ꯍꯥꯏꯔꯤ ꯑꯩ ꯕꯣꯝꯕꯦꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯤꯇ꯭ꯌꯕꯨ ꯎꯅꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯠꯄꯗꯤ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯇ꯭ꯔꯤꯞ ꯑꯃꯒꯨꯝꯅ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯅ ꯄꯥꯎ ꯄꯤꯈꯣ ꯃꯈꯥ ꯇꯥꯕꯗꯤ ꯌꯦꯡꯂꯒꯦ ꯑꯥꯗꯤ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯍꯥꯛ ꯂꯦꯂꯥꯅ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯔꯝꯗꯕꯅ ꯑꯣꯅꯔ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯊꯥ ꯀꯌా ꯑꯃ ꯍꯥꯞꯂꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯐꯥꯎ ꯇꯠꯄ ꯌꯥꯅ ꯂꯩꯔꯦ ꯃꯥꯅꯗꯤ ꯂꯦꯂꯥꯅ ꯀꯔꯤꯁꯨ ꯁꯥꯏꯟ ꯇꯧꯗꯅ ꯁꯥꯏꯟ ꯇꯧꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯣꯅꯔ ꯑꯁꯤꯗ ꯈꯨꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ ꯑꯣꯅꯔ ꯑꯁꯤꯅ ꯅꯪꯒꯤ ꯑꯃꯣꯠꯄ ꯁꯛꯂꯣꯟ ꯑꯗꯨ ꯃꯅꯨꯡꯗ ꯁꯨꯃꯛ ꯊꯝꯃꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯅꯕ ꯀꯔꯤꯁꯨ ꯍꯣꯠꯅꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯣꯏꯗꯕꯅꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯦꯂꯥꯅ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯕꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪꯕु ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯋꯥꯕꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯤꯇ꯭ꯌꯕꯨ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯁꯤꯅꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯒꯦ ꯇꯧꯔꯛꯄꯗ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯄꯨꯂꯤꯁ ꯑꯃꯅ ꯁꯥꯔꯕꯨ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯤꯅꯥꯌꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯕꯤꯅꯥꯌꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯂꯥꯒꯤ ꯃꯔꯗꯔ ꯊꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯃꯗ꯭ꯔꯥꯁꯇ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯂꯦꯂꯥꯒꯤ ꯃꯔꯗꯔ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯅꯪ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯗꯣꯔ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯥꯔꯖꯦꯟꯁꯤ ꯗꯣꯔ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯍꯜꯂꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯕꯤꯅꯣꯗ ꯎꯍꯧꯕꯗꯒꯤ ꯂꯧꯈꯤꯕ ꯐꯨꯇꯦꯖ ꯑꯗꯨꯅꯤ ꯑꯗꯤꯅ ꯇꯞꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯁꯥꯔꯅ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ
ꯕꯤꯅꯥꯌꯛꯅ ꯑꯗꯨꯗꯤ ꯅꯪ ꯑꯦꯔꯦꯁ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯥꯗꯤꯅ ꯑꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕ꯭ꯔꯥ? ꯕꯤꯅꯥꯌꯛꯅ ꯏꯕꯤꯗꯦꯟꯁꯀꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ, ꯅꯪꯕꯨ ꯁ꯭ꯇꯦꯁꯟꯗ ꯈꯛ ꯄꯨꯔꯕꯗꯤ ꯌꯥꯔꯦ, ꯅꯪꯅ ꯈꯔ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯔꯗꯤ ꯁꯦꯞ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯕꯗꯒꯤ ꯍꯥꯏꯔꯛꯎ꯫ ꯃꯁꯤꯗ ꯑꯥꯗꯤꯅ ꯋꯥꯔꯤ ꯈꯔ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯤꯗꯨꯅ ꯑꯃꯨꯛ ꯇꯥꯍꯜꯂꯛꯂꯤ꯫ ꯂꯦꯂꯥꯒ ꯑꯩꯒꯁꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯤ, ꯚꯣꯏꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯃ ꯑꯣꯏꯈꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯟꯈꯤ, ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯃꯣꯗꯦꯂꯤꯡ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯀꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯁꯥꯏꯟ ꯇꯧꯅꯕ ꯌꯥꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯗꯦꯂꯤꯡ ꯇꯧꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝꯁꯨ ꯃꯉꯣꯟꯗ ꯑꯣꯏꯈꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯝꯕꯦ ꯄꯨꯝꯕꯗ ꯃꯥꯅ ꯃꯣꯗꯦꯜꯒꯤ ꯂꯝꯗ ꯃꯥꯏ ꯀꯌꯥ ꯑꯃ ꯊꯝꯕ ꯉꯝꯈꯤ, ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯥꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯗꯃꯛ ꯃꯣꯗꯦꯂꯤꯡꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯣꯇꯦꯜ ꯑꯃꯗ ꯀꯧꯈꯤꯕꯅꯤ꯫ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯡ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯒꯗꯕꯒꯤ ꯃꯇꯝꯅꯤ, ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯍꯩꯗꯨꯅ ꯄꯤꯔꯤ꯫ ꯂꯦꯂꯥꯅ ꯑꯩ ꯀꯔꯤꯁꯨ ꯌꯨꯁ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯕꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤ꯫ ꯂꯦꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯣꯔꯤ ꯑꯥꯗꯤ, ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯥꯗꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯇꯥꯡ ꯑꯁꯤꯕꯨ ꯏꯟꯖꯣꯏ ꯇꯧꯊꯣꯛꯎ, ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯦꯛ ꯑꯁꯤꯗꯤ ꯁꯥꯏꯟ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯅꯪꯅ ꯁꯥꯏꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯂꯥ ꯋꯥꯁꯔꯨꯝ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯂꯦꯂꯥꯅ ꯆꯪꯈꯤꯕ ꯑꯁꯤꯕꯨ ꯀꯨꯏꯅ ꯊꯣꯛꯂꯛꯇꯕꯅ ꯑꯥꯗꯤ ꯃꯄꯥꯟ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯂꯥ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯥꯗꯤꯅ ꯁꯥꯏꯟ ꯇꯧꯅꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯂꯥꯅ, ꯁꯣꯔꯤ ꯑꯥꯗꯤ, ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩꯉꯣꯟꯗ ꯁꯨꯠ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯍꯟꯈꯤꯕ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨꯗ ꯑꯥꯗꯤꯅ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯂꯦꯂꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯥꯗꯤꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯦꯛ ꯑꯁꯤꯕꯨ ꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯔꯤ꯫ ꯑꯁꯦꯡꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯌꯦꯡꯕ ꯇꯥꯔꯤ꯫ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀ ꯎꯅꯈꯤꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯕꯤꯅꯥꯌꯛꯅ ꯅꯪꯅ ꯃദ്ꯔꯥꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯎꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃ ꯌꯦꯡꯍꯜꯂꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃദ്ꯔꯥꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒ ꯎꯅꯈꯤ, ꯃꯁꯤ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯂꯦꯂꯥꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯂꯦꯂꯥ ꯊꯥ 2 ꯑꯃ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯕ ꯂꯩꯇꯦ, ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃദ്ꯔꯥꯁꯇ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯕꯅꯤ꯫ ꯕꯤꯅꯥꯌꯛꯅ, ꯂꯦꯂꯥꯒ ꯕꯕ꯭ꯂꯨꯒꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯥꯔ, ꯑꯗꯨꯕꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯦꯂꯥꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯕꯕ꯭ꯂꯨꯅ ꯑꯩꯕꯨ ꯂꯦꯂꯥꯒꯤ ꯐ꯭ꯂꯦꯠꯇ ꯂꯥꯛꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯈꯤꯕꯅꯤ, ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯥꯀꯟꯗ ꯂꯩꯕ ꯗꯣꯔ ꯑꯗꯨꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯦꯂꯥ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯕꯤꯅꯥꯌꯛꯅ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯥꯗꯤꯅ, ꯁꯥꯔ, ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅ ꯄꯥꯎ ꯄꯤꯈꯤꯗꯕꯅꯤ, ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌా ꯑꯃꯁꯨ ꯊꯣꯛꯇꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯂꯩꯍꯟꯕ ꯀꯔꯤꯁꯨ ꯄꯥꯝꯗꯕꯅ꯫ ꯕꯤꯅꯥꯌꯛꯅ, ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯁꯣꯝ ꯃദ്ꯔꯥꯁꯇ ꯂꯥꯛꯄ ꯇꯥꯕꯅꯤ, ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝ ꯊꯤꯅꯕ ꯑꯃꯗꯤ ꯐꯥꯅꯕꯒꯤꯗꯃꯛ ꯁꯟꯙ꯭ꯌꯥꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ, ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯑꯔꯖꯨꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯖꯨꯟꯗ ꯇꯧꯈꯤꯕꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯗꯞ ꯇꯧꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯔꯖꯨꯟ ꯑꯃꯗꯤ ꯑꯥꯗꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤ ꯈꯪꯂꯤꯕꯅꯣ? ꯑꯥꯗꯤꯁꯨ ꯌꯥꯎꯅ ꯗꯤꯃꯥꯟ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛꯁꯨ ꯂꯦꯂꯥ ꯍꯥꯠꯄ ꯑꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯅꯥꯌꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯦꯂꯥꯅ ꯀꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯁꯥꯏꯟ ꯇꯧꯕ ꯌꯥꯈꯤꯗꯕ ꯑꯣꯅꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯥꯗꯤ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯜꯂꯒ ꯁꯤꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯑꯃꯃꯨꯛ ꯐꯥꯎꯍꯜꯂꯤ, ꯕꯕ꯭ꯂꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯂꯥ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯁꯦꯡꯅ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯁꯨꯁꯥꯏꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ, ꯑꯃꯗꯤ ꯃꯥꯅ ꯍꯥꯠꯂꯒ ꯃꯁꯥꯅ ꯃꯔꯥꯜ ꯑꯁꯤꯕꯨ ꯌꯥꯖꯗꯨꯅ ꯁꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯕꯤꯅꯥꯌꯛ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯨꯁꯤꯜꯂꯛꯄꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯑꯃ ꯎꯍꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯁꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯌꯦꯡꯕ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯄꯗꯧꯅ ꯑꯃꯨꯛꯁꯨ ꯇꯥꯗꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯕꯛ ꯑꯁꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯆꯠꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯕꯅ, ꯑꯗꯨꯕꯨ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯈꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ,
ngahaki matungda magi machanupi asisu amuk lekhidre hawjikti binayak thamoi kaiba haibadu oire aduna mahak thamoi sokna kapli asomdana adi sikhibadugi matangda mansurna nakhoigi investigation adu karisu yadre fail oire aduga investigate tawriba misaka dusu sikhibana thuna case asibu close tawnaba khangali asomdana makhoi policingna trace tawraduna bablu hariba misakasina lairiba mafam adu makhoina khangbadagi phanabagi damak lakli adubu bablu policingna mabu thilakle habasi mana su khangmana misaka amada phone tawduna hairi aini station da chakraba matungda human rights commission gi sendil nathal hariba lawyer adubu mabu lakhokpa laknaba tharaknaba khangali tanja asida sandya khoisu ka asida changlaktuna bablu bu phare aduga masida mana sisinaramba device asibu policing asina hapchili asomdana balaramna binayakta phone tawtuna belar prison hariba mafam asida laknaba khangali sahi train thogi mamangda Yamini kobi angang ama murder tawduna hatkibani adubu case asibu handle tawduna paikhibasina just amo iribi Lakshmi Devi kobi asini ngaihaki matungda Binayak su mafam madura joksilakle aduga mafam asida leramba constable amanasu Binayak pu hanadagi khangduna leramli magi machanupigi case amasu mana thijinduna ngamankhibani adugi damakta thagatpa kayasu phongdokli aduga record umda changlakuna Yamini gi record adubu thidakli aduga file adusu phangladuna note ama iduna thamlamliba adubu photo namsili thorakpa matamda Balaramna sir lelagi case asida Yamini gi case asiga karamna connection leribano Binayakna adu punamak adu thijillaga khangadabani sinna sigi matungda station manungda wahang macha macha hangli babluna kari haiba lela sire haiba Sandhyana ta tawribadu thadu nangna lelabo karamna khanglibano aduga adiga unakhibagi photo adu ullaga muksu mahakasi khangbra hangli Babluna mahakasi lelagi ejen amani mana lelabu thidakpadagi aina lelaga maga unanabagi damak sinkhibani adubu aikhoina lakpa matamdadi magi ka adu lok tawduna lerambani Sandhyana lok tawduna leramlaga karamna nangi fingerprint adu ka adudagi phangliba Babluna hanade sumak magi ka chatpani adura lehuba soiduna oiramgani adubu numit adudi aina changkhiba lekte haijabani police ama changsilaktuna Sandhyabu DGP na kaurakpadagi amuk mapana thokre ma hek thokhibaga Binayak changsilai Babluna harai ai su khangi asengba killer du phangdaba taragadi ai bu khara phu chaiduna iral sigani haiba Binayakna adugi karisu natteda chumnagi nangdi warning tawbani nangna murder tawba natte haiba ai su mayek sengna khangi aina yengma matamda madugi thauna adu nangona karisu yaude nangdi chumnatagi mabuk yamna lamba lamhui ama khagni adubu lamhui adunadi murder tawba du khibani masida Binayakna haribasi lela hatpa numit aduda upu aduda witness amana huralaga murder tawba dubu ukhibani haikibani mana haribasi chumgadoribra Babluna sengmamaki uhoboigadoribra tanja asida mana phone tawduna haikiba lawyer asina mabu thadokpa lakpadagi Bablusu mapana thokre magi mathakta karisu evidence proof laitabana Sandhyana changsilatuna sir minute anigi manungda sarna asengmasing adu loina hayanba yabani Binayakna asengmasing adu khangnabagi damakta aina police anibu magi matungda senanaba thakrabani mahak asidagi thokraba matungda soidana killer aduda contact tawgani amuksu Sandhyana makha tarai adubu sir mana manungda karamna changma ngamgadoribano Binayakna wakhal macha ma tawduna yengu Sandhya ma leitaba numit aduda ring adu karigidama khinglibano aduga flashback ama mu uhalakli Babluna security adugi manakta leriba ring adubu khinglamlaga lelagi katamna changlakli aduga haidoktuna changlaklaga emergency door adugi manakta leriba ring aduda chingam napsinduna thami aduga wire mateka masijinaduna makol karisu thogandana emergency door adubu khajiktang hangduna thami masidagi mahak yamna thuna thoraktuna hanagumna muk chatkhi aduga nakanage muk door aduda changlai lelagi door asibu pinna masijinaduna hanglaba matungda ka asida changlalaga phamlaga leiri mana phamlingi matam asida mapanagi lela khoigi makol tarakpargi mahak upu aduda changduna manungdagi thongarubu thingdili present da mulaktuna Binayak amadi Sandhya lelagi room asida lagli Sandhyana sir Bablugi call record adu loini yangjare adura sir Arjun amadi adiga contact over thengnare masina takpadi numit aduda makoi animaksu ka asida laki masi punamagasi Bablunadi soidana khanglamgani killer si kanano haiba Binayakna upu aduda changlaga ki hol adudagi yenglakpa matamda kari ubano haibadu yengnaba hairakli Sandhya su manungdagi mapanda kari ubano haiduna yengba horai thoraklaba matungda wall block asi khak ui hairakli Binayakna aduna takpani mana murder tawkhibadu karisu ukhibalite Babluna ahanbada Arjunda phone tawbani adugi matungdana Adityada aduna takpadi ahanbada mana Arjunbu ukhiboiramgani Binayakna liduna takli Satis amadi lelasu kada changlakli aduga khara leraga Satis asi mapana thokre ma thokhibaga Arjun asi door asidagi manungda changlakli amuksu yengsi Arjuna lelabu hatpani haiduna khansi Arjun changlakpu bada lelana nang mafam asida kaidawba lakli mano hangli
ꯑꯔꯖꯨꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯅ ꯑꯩꯕꯨ ꯗꯞꯄ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯂꯥꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯃꯅꯤꯡꯗꯒꯤ ꯂꯦꯂꯥꯒꯤ ꯈꯧꯔꯤ ꯑꯁꯤꯕꯨ ꯆꯞꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯏꯟꯊꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯦꯂꯥꯒꯤ ꯉꯛꯇ ꯌꯥꯜꯂꯤꯕ ꯐꯤ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯆꯈꯥꯏꯔꯤ ꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯥꯗꯤ ꯑꯁꯤ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯑꯔꯖꯨꯟꯅ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯤ ꯑꯥꯗꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯦꯂꯥ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯅꯨꯡꯗꯒꯤꯁꯨ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯁꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯋꯤꯠꯅꯦꯁ ꯑꯁꯤ ꯕꯕ꯭ꯂꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯄꯥꯟꯗꯒꯤꯁꯨ ꯑꯥꯗꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯄꯥꯏꯈꯠꯇ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯕꯗꯨ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯥꯗꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯗꯣꯔ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯑꯥꯗꯤꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯅꯣꯟꯅ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗꯤ ꯕꯤꯅꯣꯟ ꯀꯔꯤꯁꯨ ꯎꯍꯧꯗ꯭ꯔꯦ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯅꯥꯌꯛꯅ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤ ꯂꯦꯂꯥ ꯑꯁꯤ ꯑꯥꯗꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯂꯦꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯁꯣꯏꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯐꯦꯁ ꯇꯧꯖꯔꯤ ꯃꯁꯤꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯂꯦꯂꯥꯅ ꯑꯔꯖꯨꯟꯕꯨ ꯃꯆꯤ ꯑꯃꯗ ꯂꯩꯅꯕ ꯈꯪꯍꯜꯂꯤ ꯑꯔꯖꯨꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯕ꯭ꯂꯨꯅ ꯂꯩꯕ ꯎꯄꯨ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯛꯄꯗ ꯊꯣꯡ ꯑꯁꯤ ꯊꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯤꯁꯨ ꯀꯥꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ ꯁꯥꯏꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯂꯒꯅꯤ ꯂꯦꯂꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯆꯠꯀꯦ ꯈꯟꯗ꯭ꯔꯤꯉꯩꯗ ꯇꯧꯒꯗꯕ ꯋꯥꯈꯜꯅꯤ ꯑꯗꯤꯅ ꯁꯥꯎꯅ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯕꯕ꯭ꯂꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯥꯗꯤꯗꯤ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯆꯈꯥꯏꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯕꯤꯅꯣꯗ ꯌꯥꯝꯅ ꯊꯨꯅ ꯑꯦꯃꯥꯔꯖꯦꯟꯁꯤ ꯗꯣꯔ ꯑꯗꯨꯗꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯦꯂꯥ ꯂꯦꯂꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯨꯝꯅꯒꯤ ꯊꯤꯑꯣꯔꯤ ꯑꯃꯅꯤ ꯁꯟꯙ꯭ꯌꯥꯅ ꯁꯥꯔ ꯕꯤꯅꯣꯗꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯃꯍꯥꯛ ꯑꯉꯥꯡ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯁ꯭ꯃꯥꯔꯇꯤ ꯑꯣꯏꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯂꯥꯗꯁꯨ ꯌꯥꯝꯅ ꯖꯦꯂꯁ ꯑꯣꯏꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯕꯤꯅꯥꯌꯛꯅ ꯕꯤꯅꯣꯗꯀꯤ ꯀꯥꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯨꯡꯒꯤ ꯐꯤ ꯈꯔ ꯃꯥꯒꯤ ꯀꯥꯔꯗ ꯂꯩꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯕꯤꯅꯥꯌꯛꯅ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯕꯕ꯭ꯂꯨꯅꯁꯨ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯝꯒꯅꯤ ꯐ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯑꯃ ꯃꯥꯡꯈꯤꯕꯅꯤ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯊꯛꯇ ꯉꯥꯛꯇꯨꯅ ꯊꯝꯕꯅꯤ ꯑꯥꯏꯁ ꯑꯗꯨ ꯂꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯊꯣꯛꯈꯤꯕꯅꯤ ꯑꯥꯏꯁ ꯑꯗꯨꯁꯨ ꯂꯣꯏꯔꯕꯅꯤ나 ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯌꯥꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯕ ꯊꯤꯗꯣꯛꯄ ꯃꯇꯝꯗ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯌꯥꯃꯤꯅꯤꯒꯤ ꯀꯦꯁ ꯑꯁꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯦꯂꯥꯒꯤ ꯀꯦꯁ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯀꯅꯦꯛ ꯈꯔꯗꯤ ꯂꯩꯅꯔꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯕ꯭ꯂꯨ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯅꯥꯌꯛꯅ ꯕꯕ꯭ꯂꯨꯒꯤ ꯃꯇꯨꯡꯗ ꯏꯅꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯑꯗꯨꯕꯨ ꯕꯕ꯭ꯂꯨꯅꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯁꯣꯝꯗꯅ ꯁꯇꯤꯁ ꯕꯤꯅꯥꯌꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯤꯀ꯭ꯋꯦꯁ ꯈꯔ ꯇꯧꯖꯔꯤ ꯂꯦꯂꯥ ꯑꯁꯤ ꯑꯣꯔꯐꯥꯅꯦꯖ ꯑꯃꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯒꯦ ꯑꯃꯗꯤ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦ ꯂꯦꯂꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯒꯤꯇꯥꯔ ꯄꯤꯛ ꯑꯃ ꯄꯤꯈꯤꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯤꯛ ꯑꯗꯨꯕు ꯃꯥꯅ ꯃꯤꯁ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯕꯤꯅꯥꯌꯛꯅ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯕꯒꯤ ꯑꯌꯥꯕꯗꯤ ꯄꯥꯔꯃꯤꯁꯟ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯕꯕ꯭ꯂꯨ ꯇꯣꯏꯂꯦꯠ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯑꯔꯖꯨꯟꯗ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯉꯥꯏꯔꯤ ꯃꯁꯤꯗ ꯃꯁꯛꯇꯤ ꯎꯍꯟꯗꯅ ꯃꯤꯁꯛ ꯑꯃꯅ ꯄꯩꯁꯥ ꯑꯗꯨꯕు ꯃꯥꯅ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯁꯨ ꯊꯝꯂꯤ ꯕꯕ꯭ꯂꯨꯅ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯔꯛꯄꯗ ꯃꯄꯥꯟꯗꯒꯤ ꯃꯤꯁꯛ ꯑꯁꯤꯅ ꯊꯣꯡ ꯑꯁꯤꯕꯨ ꯀꯧꯔꯛꯄꯗ ꯕꯕ꯭ꯂꯨ ꯑꯁꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯣꯠ ꯑꯁꯤꯗ ꯌꯩꯁꯤꯟꯗꯨꯅ ꯁꯤꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯣꯔꯦꯟꯁꯤꯛ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯤ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯕꯕ꯭ꯂꯨ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯊꯨꯡꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅꯗꯤ ꯑꯔꯖꯨꯟꯗ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕꯁꯤꯅ ꯑꯔꯖꯨꯟꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯦꯡꯕ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁꯥꯔ ꯁꯔꯇꯤꯁꯅ ꯂꯦꯂꯥꯒꯤ ꯔꯨꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯔ ꯄꯤꯛ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯕꯤꯅꯥꯌꯛꯅ ꯄꯤꯛ ꯑꯗꯨꯒ ꯃꯥꯒ ꯀꯔꯤꯁꯨ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃ ꯄꯥꯝꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯕꯤꯅꯥꯌꯛ ꯌꯥꯝꯅ ꯊꯨꯅ ꯂꯦꯂꯥꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯊꯥꯗꯔꯒ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯂꯦꯂꯥꯒꯤ ꯐꯣꯇꯣ ꯀꯂꯦꯛꯁꯟ ꯑꯗꯨꯒꯤ ꯐꯥꯏꯜ ꯀꯣꯚꯔ ꯑꯁꯤꯗ ꯊꯥꯔꯤꯕ ꯁ꯭ꯋꯤꯠ ꯃꯦꯃꯣꯔꯤꯁ ꯍꯥꯏꯔꯤꯕꯗꯨ ꯊꯥꯕ ꯎꯕꯗ ꯁꯇꯤꯁꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯒꯤꯇꯥꯔ ꯁ꯭ꯇꯤꯛ ꯑꯃ ꯄꯤꯈꯤ ꯃꯦꯃꯣꯔꯤ ꯑꯣꯏꯔꯦ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯔꯖꯨꯟ ꯑꯁꯤ ꯄꯣꯏꯖꯟ ꯆꯥꯁꯤꯜꯂꯒ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ
ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯁꯤꯗꯁꯨ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯟꯁꯨꯔ ꯀꯤꯂꯔ ꯑꯗꯨ ꯑꯔꯖꯨꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯀꯟꯐꯦꯁ ꯇꯧꯖꯔꯕꯅꯤꯅ ꯃꯦꯗꯤꯌꯥ ꯀꯧꯗꯨꯅ ꯀꯦꯁ ꯑꯁꯤꯕꯨ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯕꯤꯅꯥꯌꯛ ꯁꯇꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯂꯦꯂꯥꯒꯤ ꯀꯥꯗꯒꯤ ꯐꯪꯈꯤꯕ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯕꯤꯅꯥꯌꯛꯅ ꯑꯩꯈꯣꯏꯗ ꯂꯤꯗꯨꯅ ꯑꯃꯗꯤ ꯁꯇꯤꯁꯇ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯃ ꯑꯣꯏꯅ ꯂꯦꯂꯥ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯕꯨ ꯇꯧꯗꯨꯅ ꯃꯤꯁꯤꯡ ꯍꯥꯠꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯇꯤꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯂꯦꯂꯥ ꯑꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯚꯣꯏꯁ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯇꯤꯁ ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯔꯛꯄꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯕꯕ꯭ꯂꯨꯗꯤ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯦꯂꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯂꯥꯒꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯑꯔꯖꯨꯟꯗ ꯇꯦꯛꯁ ꯇꯧꯗꯨꯅ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯁꯥꯏꯠ ꯗꯣꯔ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯕ ꯌꯥꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯈꯪꯂꯦ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯟꯅꯗꯒꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯎꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯕꯕ꯭ꯂꯨꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯁꯇꯤꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯂꯦꯂꯥ ꯑꯃꯗꯤ ꯑꯔꯖꯨꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯣꯏꯖꯟ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯔꯔꯗ ꯑꯩꯅ ꯇꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯃꯤꯅꯤꯒꯤ ꯀꯦꯁ ꯑꯁꯤꯒ ꯂꯦꯂꯥꯒꯤ ꯀꯦꯁ ꯑꯁꯤꯒ ꯀꯅꯦꯛꯁꯟ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯌꯥꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯇꯤꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯌꯥꯃꯤꯅꯤ ꯑꯁꯤ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯤꯕ ꯕꯣꯛꯁ ꯑꯁꯤ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯌꯥꯃꯤꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯇꯤꯁꯅ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯣ ꯑꯣꯏꯅ ꯕꯣꯛꯁ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯂꯣꯟꯁꯤꯜꯂꯤ ꯑꯁꯦꯡꯕꯗꯤ ꯁꯇꯤꯁ ꯑꯁꯤ ꯀꯣꯛ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯁꯨꯃꯛ ꯐꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯑꯉꯥꯡ ꯑꯁꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯇꯤꯁ ꯀꯔꯤꯁꯨ ꯍꯥꯡꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯆꯟꯅꯨꯄꯤꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯃꯣꯟꯗꯥ ꯑꯃꯗ ꯑꯁꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯥꯃꯤꯅꯤ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯅ ꯑꯁꯨꯃꯛ ꯁꯤꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯇꯤꯁ ꯑꯁꯤ ꯁꯥꯏꯀꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯁ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯛꯁꯃꯤ ꯗꯦꯕꯤ ꯍꯥꯏꯔꯤꯕꯤ ꯃꯕꯣꯛ ꯑꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯇꯤꯁꯄꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯂꯦꯂꯥꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯕꯗꯒꯤ ꯌꯥꯃꯤꯅꯤꯕꯨ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯌꯥꯃꯤꯅꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯥꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯅꯣꯡꯃ ꯑꯃ ꯂꯦꯂꯥꯅ ꯏꯁꯇꯤꯀꯔ ꯑꯃ ꯎꯠꯈꯤꯕꯗꯨ ꯍꯧꯈ꯭ꯔꯕ ꯌꯥꯃꯤꯅꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯇꯤꯁꯅ ꯌꯥꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯈꯤ ꯂꯦꯂꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯌꯥꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯌꯥꯃꯤꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯥꯅ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯂꯦꯂꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯑꯁꯣꯝꯗꯅ ꯃꯟꯁꯨꯔ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯗꯨꯅ ꯑꯔꯖꯨꯟꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯊꯣꯛꯂꯤ ꯕꯤꯅꯥꯌꯛ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯁꯟꯙ꯭ꯌꯥꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯕꯤꯅꯥꯌꯛꯅ ꯆꯪꯂꯛꯇꯨꯅ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯕꯗ ꯃꯟꯁꯨꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯕꯨ ꯃꯟꯁꯨꯔꯅ ꯄ꯭ꯔꯦꯁ ꯇꯧꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯗ ꯈꯥꯝꯂꯛꯂꯤ ꯑꯍꯜ ꯑꯁꯤ ꯁꯇꯤꯁꯀꯤ ꯃꯕꯣꯛ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯗꯤ ꯃꯨꯠ ꯇꯦꯛꯅ ꯊꯣꯔꯛꯄꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯕ ꯇꯧꯗꯅ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤꯁꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯇꯤꯁꯄꯨ ꯀꯔꯤꯁꯨ ꯐꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯂꯤ ꯁꯇꯤꯁꯇ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯂꯦꯂꯥꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯗ ꯂꯥꯛꯎ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯍꯟꯈꯤꯕ ꯑꯗꯨꯃꯛ ꯎꯍꯜꯂꯛꯂꯤ ꯃꯁꯤꯗ ꯁꯇꯤꯁꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯕꯤꯅꯣꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯃꯥꯅ ꯂꯦꯂꯥꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅ ꯈꯟꯖꯕꯅ ꯂꯦꯂꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯤꯅꯥꯌꯛꯅ ꯁꯇꯤꯁꯄꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯁꯇꯤꯁ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯅꯣꯗꯅ ꯁꯇꯤꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯦ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇꯁꯨ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯁꯤꯟꯖꯔꯒ ꯁꯤꯔꯦ ꯑꯁꯨꯝꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯊꯧꯗꯣꯛ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯈꯣꯟꯊꯣꯛ ꯑꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯕꯗු ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ